Hello mayam nungainaribo mayam ngasisu cake ama saibako adugi video do ina mayam da uchare share tawjare cake se makoktagi video se loba ngamawdre haidi ko mobile se mai cha sinara jengbada aina thangani janupana paina jengani janupana thadorakani aina jengani tawra mobile battery jahowdre jawramdre ko battery ro jawdre video do loba ngamdre mobile se pothabaga sangjade aduna masu thabak kalliba asuma aduna nagadawni habida final lasing dagi oina video se lawre aina aro se final lasing se tawre aduga siga gel khara namung decoration se tawsalle aduga gidi Doraemon gi topper khara hapaga sumai tawna cake se sajare cake se ngsi sabagi wari leremdeba ko haidi akta phone torokpa birthday magi cake kilom tang sabiro oina na habidu gi jam thu matamda sagiba cake neba ko aduni mayam cake se phajede haibiro o sumai na ina ngasi gi sajaba cake se